Hai ma'am, sine akhoi power block thaba harise sina akhoi yam thina oijare haibadi lerak kulak sumang thelong je sina thabsina akhoi da hayang shape oiba yam hele adana ma'am jo sigumba sing sumaina thabini ko leragadi akhoi makhada ai contact number hapjarange sida dum order tausen biro maman jo ahongo mamanda block su adagidi thabagi jo kusuman oiragasu yamna ahongo mamanda famigani koidi surga sabani na wangang bu khopa ju haite aduna me hamna adum me amda khang kitang akhoi ju sugumba khara sujari haibadu khangna bugina mukta share tawjarakpani me aduna me angi subi ningba sumba suban ningba leragadi dum haibiro me angi dum sujage yungi oiro sumang thelongi sugumba thabasina yam shape oire me haibadi plaster tawba haiba adudi me na jaga ama kairakpa matamda famna koibadu loina hogai duni aduna simen lerakani nung lerakani lengoi lerakani mayam ama lerakani adu sidi mafam ama jaga ama tiekpa matamda lupa 15 daina 30 bogi manungda piba block ama lauraga adum mahut sindalaga yare mayam sina yam thina oijare mayam sigi tawin lerakadi mayam ka order tausen biro habi adum pau haibiro ko adum sujage adidi fare mayam video jibu yang biriba jingna like tausan biramo subscribe tausan biramo aduga maru oina order tawbirakpudi kawbigano mayam thamjarage mayam loisanga sigi matang asida loisanjarage mayam